Ton makutuna laibukta pop thajai. As ai di pele da ko ai khoi ta mo se kamai tawni. Daina na som kanano. Ton sarp na. Oh mabuk ni mabok nang amu issue na ijet mangalam mabo. Daina na dahakok na shumna nupi da kharam ni dilelam ne habase no me da khalude. Ton na khongre tamo na tawi bese karino. Ipag imagasu magi handakta ikay hanjin nang labane. Daina na tha jagai gase laikay matane. Tha jaga dako ka nuksine pau tarakpadagi ai shu tha jada hanglubane. Mangonda budi ai ga sukhang ne haramde. Ton na ichi gi mingna kari kauge. Daina kauge. Ai su tamo se tha jago bi amaga khangne habidi khange. No mayum da lakpada magi phone dagi khangobane. Ado isu nupi du dang khangnera mali khalubane. Ado gati ilsi habra amasu khangnerami. Shumaina nupi mari manga koirambagi mamang dasu wathok lanthok kya tawkhrabane. Daina na commando ga oire yam chane. Thaina budi school da nupi ne amngangnarakpane. Ai khoi tamoga school pulakpra. Ai khoi debudi class mari manga hinbane. Oh ado tamoda kai hayu haibano. Kai shubudi haningai leiteda. Asumna nupi singbu nupana play tawbase pamdabagi matungda tawdanaba khanganba pamane. Fare ai budi makhoi anigi marakta yelaroi. Tona ichi hekta kaurage chedaina ima baba nasu phanem nganglabane. Soikre lan kredi adum haini. Gyan taraboi ninglaga chahi ama ani di amuk tumina laikrani. Adagi amuk hekta ngawba hore. Daina na nangse dakop na class 11 la jib la karakpa daida machanupi oina pokibadu natra. Ichedi kamaina khangiba. Chahi am kanaraga Jacob ta machanupi ama phangkhrena thaina hainakibagi pauta khiye. Hoi tamoi khoini chahi 13 maya khene. Adubu ima babasu tamo hana poklabanina aingondagi tamoni hena lumna khanbane. Daina noklaga aigisu ibung ama leye. Chumme ipa imana ningoltagidi bibane hena lumna khanbane. Che ihim changu kisira. Changlaruige aidi noi tamoda kaishu etpa pamdeda. Aisu khange dakop thainedagi khara ngoksinarpane. Nupi khudimak loine nuksi adum haibane. Adun aibusu chumna nuksibo rangani. Makna kaishu aibu lawbiro haibasu ai khangida. Adubu aisu dakopu nuksire. Ichegi maraleti mit yamba tamogi marale. Aina kitang khatpa langbadadi chaini. Aduga nupa makhoina migi mache machan kayagi thamoi budi thugaibiri. Daina na dakop ka thengna drasu nanga thengna duna wari watai ngihak sanabasa yam nungaijare. Fari adudi ay amuk chalukige ko. Oi che lambi da thengnarasu adum gaunasi ko. Gaunasi. Daina su chatkre ton su daina bu nungaite ning jawi. Ki ada phatraga nupan sidani hauji ka nupa singse thajaba yadena nupi singna hek hairibase. Mai machan machida nupa na karan tarakladi sauningani. Migi machan macedadi oktibi oina uni. Machan dangi labasingse nusidemta. Ton murum soladuna imungda changlai. Sunita na chatombi hale edana. Ton su dainagi matangda karishwagi khaludre. Mapa mamana wajabada ubada ton su nungai jaramde. Numitu haukre mathangi numitagi tonsu abemsu school ka bhaurami. Haujiti abemsu Roger hoida mamaga punna leiduna tuition su Roger na thingdok thinjin tawbirami. Matamdi khangaude 12 exam amuk naksilai. Jacob Sojiti nupi amataga pau phongnakidre phone number su sindokre. Roger na tamo college se Alex ko punni chatlage. Mamarani su masa se kya kandabaga tamonoina yinshinbiro.
ꯖꯦꯀꯣꯕꯅ ꯑꯩꯕꯨꯗꯤ ꯌꯥꯏ ꯅꯪ ꯁꯥꯔꯗ ꯍꯥꯏꯌꯨꯗꯅ ꯔꯣꯖꯔꯅ ꯃꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯔꯛꯏ ꯁꯅꯥ ꯀꯩꯗꯧꯔꯦ ꯄꯥꯕꯨꯡ ꯃꯃꯥ ꯔꯥꯅꯤꯁꯨ ꯃꯁꯥꯁꯦ ꯀꯌꯥ ꯀꯟꯗꯕꯒ ꯌꯨꯝꯁꯤꯗ ꯇꯥꯃꯣꯁꯦ ꯁꯪꯖꯔꯁꯅꯨ ꯑꯩꯁꯨ ꯑꯦꯂꯦꯛꯁꯀ ꯑꯣꯏꯅ ꯀꯣꯂꯦꯖꯁꯦ ꯆꯠꯃꯤꯟꯅꯔꯒꯦ ꯔꯥꯖ ꯇꯞꯅ ꯄꯥꯕꯨꯡꯒꯤ ꯁꯅꯥ ꯃꯇꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯃꯤꯠ ꯅꯥ ꯆꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯣꯏ ꯕꯥꯕꯨ ꯅꯆꯥ ꯍꯧꯖꯤꯛꯇꯤ ꯉꯥꯎꯁꯤꯟꯅꯔꯣꯏꯌꯦ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯥꯏꯁꯨ ꯆꯣꯞꯅꯕ ꯇꯧꯔꯔꯣꯏ ꯄꯥꯕꯨꯡ ꯈꯪꯉꯤꯅꯦ ꯁꯅꯥ ꯑꯩꯒꯤ ꯏꯅ ꯄꯣꯛꯄ ꯏꯆꯥꯅꯕꯨ ꯀꯔꯤꯗꯤ ꯐꯠꯇꯕ ꯑꯣꯏꯔꯨꯒꯅꯤ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯇꯥꯃꯣꯕꯨ ꯊꯝꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ나 ꯄꯥꯕꯨꯡ ꯍꯣꯏꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯏꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ ꯄꯥꯕꯨꯡꯁꯨ ꯈꯪꯉꯤ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯍꯌꯦꯡꯗꯒꯤ ꯑꯩꯁꯨ ꯇꯥꯃꯣ ꯌꯥꯎꯗꯅ ꯑꯦꯂꯦꯛꯁꯀ ꯀꯣꯂꯦꯖ ꯑꯗꯨꯝ ꯆꯠꯂꯒꯦꯀꯣ ꯇꯥꯃꯣꯅ ꯌꯨꯝꯁꯦ ꯁꯦꯟꯅꯔꯁꯅꯨ ꯍꯣꯏ ꯍꯣꯏ ꯊꯝꯃꯒꯦ ꯄꯥꯕꯨꯡ ꯑꯩ ꯁꯅꯥ ꯃꯃꯥ ꯔꯥꯅꯤꯗꯨ ꯈꯤꯇꯪ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯄꯥꯎ ꯁꯠ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯊꯝꯃꯣ ꯊꯝꯃꯣ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯔꯣꯖꯔꯅ ꯌꯥꯔꯦ ꯇꯥꯃꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯅꯪꯕꯨ ꯁꯦꯟꯅꯖꯕ ꯈꯛꯇꯅꯤ ꯑꯩꯅ ꯀꯨꯁꯤ ꯇꯧꯕ ꯉꯝꯕ ꯅꯠꯇꯦꯗ ꯔꯣꯖꯔ ꯅꯨꯡꯉꯥꯏꯇꯅ ꯇꯥꯃꯣ ꯃꯇꯝꯁꯤ ꯈꯪꯍꯧꯗꯦꯀꯣ ꯇꯥꯃꯣꯁꯨ ꯌꯨꯝꯁꯤꯗ ꯂꯩꯗꯣꯏꯁꯦ ꯆꯍꯤ ꯑꯃꯇ ꯉꯥꯏꯔꯦꯀꯣ ꯑꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯍꯥꯏꯁꯤꯗꯤ ꯑꯃꯨꯛ ꯊꯦꯡꯅꯕ ꯑꯃꯨꯛ ꯀꯥꯏꯅꯕ ꯍꯧꯅꯁꯥꯅꯤ ꯔꯣꯖꯔꯅ ꯍꯣꯏ ꯑꯗꯣ ꯍꯌꯦꯡꯋꯥꯏꯐꯥꯎ ꯅꯣꯏ ꯏꯃꯨꯡꯁꯨ ꯑꯕꯦꯝ ꯍꯣꯏꯒꯨꯝꯅ ꯑꯗꯨꯝ ꯂꯣꯏꯅꯁꯤꯀꯣ ꯂꯣꯏꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤꯕꯨ ꯋꯥꯅꯦꯅ ꯐꯔꯦ ꯑꯩꯁꯨ ꯑꯕꯦꯝ ꯊꯤꯜꯂꯨꯈꯤꯒꯦ ꯆꯤꯟꯕꯤꯌꯨꯔꯣ ꯐꯠꯍꯜꯂꯣ ꯍꯣꯏ ꯇꯥꯃꯣ ꯑꯁꯨꯝꯅ ꯔꯣꯖꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯀꯣꯂꯦꯖꯁꯨ ꯑꯦꯂꯦꯛꯁꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯊꯧꯔꯝꯗ ꯑꯣꯏꯅ ꯁꯦꯟꯅꯈ꯭ꯔꯦ ꯌꯨꯝꯗꯨꯗ ꯑꯕꯦꯝ ꯂꯩꯖꯔꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯍꯩ ꯇꯝꯂꯤꯕꯅꯤꯅ ꯅꯣꯡꯃꯇ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯨꯗꯦ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ ꯔꯣꯖꯔ ꯍꯣꯏꯁꯨ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯕꯅꯤ ꯊꯥ ꯀꯥꯏꯁꯦ ꯈꯪꯍꯧꯕ ꯖꯥꯠ ꯅꯠꯇꯦ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯇꯣꯟꯒ ꯑꯕꯦꯝꯒꯁꯨ ꯇꯨꯌꯦꯜꯞ ꯑꯦꯛꯖꯥꯝ ꯄꯤꯅꯕ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯂꯝꯃꯤ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯔꯣꯖꯔꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕ ꯃꯤꯁꯨ ꯂꯩꯔꯤꯕꯅꯤ ꯍꯟꯗꯛꯇꯤ ꯖꯦꯀꯣꯕꯒ ꯆꯠꯃꯤꯟꯅꯗ꯭ꯔꯦ ꯈꯪꯕꯗꯒꯤ ꯄꯣꯔꯩꯍꯣꯏꯒꯤ ꯄꯥꯔꯇꯤꯅ ꯔꯣꯖꯔꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯛꯅꯕ ꯈꯪꯍꯜꯂꯝꯃꯤ ꯃꯈꯣꯏ ꯇꯔꯦꯠꯅ ꯀꯣꯂꯦꯖꯇꯒꯤ ꯊꯣꯔꯛꯄꯗ ꯚꯦꯟ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯠꯂꯒ ꯚꯦꯟ ꯑꯃꯁꯨ ꯊꯧꯖꯤꯜꯂꯛꯏ ꯅꯨꯄꯥ ꯑꯅꯤꯈꯛ ꯀꯨꯝꯊꯔꯛꯂꯒ ꯔꯣꯖꯔ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯦꯂꯦꯛꯁꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒ ꯈꯨꯝꯃꯣ ꯑꯇꯩ ꯋꯥ ꯉꯥꯡꯒꯅꯨ ꯃꯣꯁꯦꯁꯅ ꯑꯃꯨꯛ ꯃꯔꯝꯗꯨ ꯈꯪꯗꯅ ꯀꯩꯒꯤ ꯇꯥꯛꯇꯣꯏꯕ ꯑꯩꯈꯣꯏꯗꯤ ꯅꯊ꯭ꯋꯥꯏꯁꯤꯡꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯗꯤ ꯔꯣꯖꯔ ꯊꯣꯔꯛꯑꯣ ꯔꯣꯖꯔꯅ ꯑꯦꯂꯦꯛꯁꯀꯤ ꯕꯥꯏꯛ ꯃꯅꯤꯡꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯂꯤꯅ ꯐꯠ ꯀꯨꯝꯊꯔꯒ ꯔꯣꯖꯔ ꯀꯧꯕ ꯌꯥꯎꯗꯦ ꯅꯨꯄꯥꯗꯨꯅ ꯁꯦꯝꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯅꯈꯣꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯈꯪꯉꯕꯅꯤ ꯊꯣꯛꯂꯛꯑꯣ ꯁꯦꯝꯒꯤ ꯃꯆꯥ ꯂꯤꯅ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯅꯪ ꯔꯣꯖꯔ ꯅꯠꯇ꯭ꯔꯥ ꯏꯃꯥꯅ ꯃꯌꯥꯝꯗ ꯔꯣꯖꯔ ꯀꯧꯋꯦ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯥꯔ.ꯀꯦ. ꯂꯤ ꯒꯥꯔꯤꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯂꯒ ꯔꯣꯖꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯤ ꯑꯉꯥꯡꯁꯤꯅꯦ ꯖꯦꯀꯣꯕꯅ ꯍꯦꯛ ꯁꯪꯕꯗꯣ ꯂꯤꯅ ꯍꯣꯏ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯨꯝꯕ ꯑꯗꯨꯅ ꯇꯥꯃꯣ ꯖꯦꯀꯣꯕꯅ ꯃꯍꯥꯛꯁꯦ ꯑꯣꯏꯅ ꯁꯦꯝꯒꯤ ꯃꯆꯥ ꯁꯥꯗꯨꯅ ꯂꯩꯍꯜꯂꯛꯄꯅꯦ ꯑꯁꯦꯡꯕ ꯃꯆꯥꯗꯤ ꯑꯩꯅꯦ ꯑꯗꯨ ꯅꯣꯏꯅ ꯑꯩ ꯄꯥꯝꯂꯤꯕꯁꯤꯅ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯑꯃꯅ ꯐꯔꯦ ꯅꯪ ꯑꯣꯏꯔꯕꯗꯤ ꯌꯥꯝ ꯂꯦꯝꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯑꯥꯗ ꯌꯧꯔꯒ ꯋꯥꯗꯣ ꯍꯥꯏꯔꯒꯦ ꯂꯤ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯅ ꯃꯔꯨꯞꯁꯤꯡꯅ ꯃꯤꯆꯤ ꯈꯠꯆꯜꯂꯝꯂꯒ ꯚꯥꯏ ꯅꯣꯏ ꯆꯠꯂꯝꯃꯣ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯚꯦꯟꯗ ꯀꯥꯈꯠꯈ꯭ꯔꯦ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯔꯣꯖꯔꯅ ꯖꯦꯀꯣꯕꯇ ꯐꯣꯟ ꯇꯧꯔꯛꯏ ꯔꯣꯖꯔ ꯀꯩꯗꯧꯔꯦ ꯇꯥꯃꯣ ꯂꯤꯒꯤ ꯅꯝꯕꯔ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯋꯦ
मागी नंबर ट्रैक तौरगा अमते तानबियो शेमगी मचा कनानो हंगबदा लीना माने हाइजलगा सखंगदबसिंग फाख्रे जेकोबना थमो खुदक्तुदे जेकोबना मागी टीम ओरंबा मरुपसिंगदुदा पाउ पीदुना वाफमदो खंगलमी जेकोबसु पंथब तौदना पुलिस स्टेशन दा लाअमी मथक थोंबदगी ऑर्डर लौदुना मार्क्स ओंगांग अदुबु कलुनबा हाइनरमी रोजर होगी मरुप सिंगदुसु मथा सारदुना रोजर होइदा पुलप लेरमी पुंग खरा कानरबगी मतुंगदा आदा योरदुना लीबु ममाय हंगदुरई थोइबीना कइनु नोइ देबसे अंगांगसि कनानो सेमगी मचा असेंगबने नोइबु ngaरबो आइना अदु फजना फोटो फाउथाखिबा नत्रा मसामकना सेमगी मचानी हाइबने रोजर हाइदुना सेमगी मचा सादुना लेबने थोइबी सरपना हाइसे चुम्ब्रा ली उसितना नोक्थुरई मरुप अमना मरुप अमगिदमक कदाइ फाउबु तौबो ngamge हाइबदा नोइदे उत्पने नुपा अमना सावरगा लीदकी नथिंदली ली मचिंदगी ई चेंजरई अदु फाउबा कैसु थवा सादना ई अदु नाकन ओंथोक्लगा सितोखिरमी थोइबीना लीगी बेगतगी लाइरिकसिंदो हाइदुरई आईडी दुदि येंगबदा आरके ली हाइना लेरमी फर्दरना लियो हाइना मदु उबदा थोइबीना मयामदा अंगांग सिने कदा तौरफाउ कैसु खंद्रबना खोइसिबु करम जीवनो मयामदु तुमिन तुमिना लेनै थोइबीना मखा तारई नंग फोन यावब्रा ली उशितना यावे किदरगे नोइदबु अतांगो पाइबा फंगजदबगी वाने आइगी फोनदा वाला खरे हेनबने पाम्ब्रा थोइबीना अमुक लीदे कुपाकना थारमी याम थुना जेकोबतरा रोजदर फोन तो लीना कई मरमगिनो आइना तौ हायरदि कोकतो मरम हाइद्रदि सुंदौ दौरोय नोइना फुगेरा हाटकेरा दरका तादे हौजिकान आंगांसिंगी मी उशितबा मिकी लाइकिदबा मतौ अदुदा थोइबीना तपथरदुना जेकोबना आइगी पाहटकिबने अदु फाउलीना उशितना नपादा मिचमदी ओरमरोय अदुना हाटपा ओरमगनी मीबु मरम लैतना हाटपा याब्रा थोइबीना सेमगी लेकाई थंगनबदगी नुपा मचा अमा गाड़ी एक्सीडेंट हाइजिनकिबा अदुसु जेकोबना हाटकिबने लीना ओ गुली चाबा नुपी खुदिंगी इज्जत मांगनबा अंगांगदुरा औ तामोना नुंगनरा सातिनरा सिंकुप चाना सुगायगा हाटकिबने आइबुदी उहौदे तामोना हाइबदे खंगबने थोइबी सावरगा अंगांगदो चुमनगी नुपी मचा अमदा नुक्सी पामी हाइजरबा खक्तने मदुदा जेकोबना हालिबदा नुपीदुगा जेकोबका कैमे लेनगे सेंग हायो लीना अदुदे जेकोब तंबिरो आइगोंदा हंबिरिसिबु कैगिनो करी मरी लेनदना आइना मिगी नुक्सिनबदा तिगतोइनो नंग याम खंगबा साइदाने अदुदि खंबम थोक्ट्रो आइना खंगबा हाइबबु तामो जेकोबता मी फतबा आराम तौबा अमता उबा यादबने थोक थोक हाटबने थोइबीना मकुट पुलिबसे लौथो सोमदसु लीगी नंबर दुदगी ट्रैक तौरदुना जेकोब होय खुलाई मतिक चाना पुरक्तुना लाअमी थोइबीना आइना इंगने तपना हारिंगेसिदा नथवाइदा मांगनिंद्रदी जेकोबता फोन तौ लीना इचे हेक्ता कौजरगे इचे नसकसु फजै फिबा मुट्रिसु चपचाय पामुद्रो फिल्म कुंगे हाइद्रगा सुंगुंबा उमंग वामंगदा लोटलगा लेसिबा मदु नंगी नथौनते नबुंग नौपागा अमता लेट्रा नंगना एदो अइंगोंदा हंगदबा नते जेकोबता फोन तौ ली नोफे तौरगा फोन तौद्रसु यौसिलानी वाउरनु लीगी थौसादबा वाहे अदुदा थोइबी ngakna लीदी ngai aduga nongmaidu satoklaga लीगी लाइबक्ता नमलगा नंगनानो सेंग हायो लीना आई कॉलेज तमलिबा स्टूडेंट अमने अदुगा आइगे सिनफम असिदि चाकपुखम अमता चामिनरिबा मरुपसिंगना फाव खंगदे आयो सेंगना नत्रबदी नंग नत्रबदी हाट के हारा
ꯉꯝꯁꯨ ꯉꯝꯂꯣꯏ ꯑꯗꯨ ꯍꯥꯏꯔꯒ ꯂꯤꯅ ꯌꯥꯝ ꯊꯨꯅ ꯊꯣꯏꯕꯤꯗꯒꯤ ꯅꯣꯡꯃꯩꯗꯨ ꯃꯨꯜꯂꯒ ꯊꯣꯏꯕꯤꯗ ꯑꯣꯏꯅ ꯅꯝꯂꯝꯃꯤ ꯊꯣꯏꯕꯤꯕꯨ ꯅꯣꯡꯃꯩ ꯅꯝꯂꯒ ꯂꯤꯅ ꯊꯣꯏꯕꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯅꯈꯨꯠꯇ ꯌꯥꯎꯔꯤꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝꯗꯣ ꯃꯈꯥꯗ ꯂꯣꯏꯅ ꯊꯝꯃꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯤꯔꯕꯁꯨ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯦꯞꯇꯦꯟ ꯊꯣꯏꯕꯤ ꯑꯁꯤꯗꯤ ꯍꯥꯠꯂꯝꯒꯅꯤ ꯃꯌꯥꯝꯗꯨ ꯈꯨꯠꯂꯥꯏ ꯂꯣꯏꯅ ꯃꯈꯥꯗ ꯊꯝꯃꯤ ꯂꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯃꯔꯨꯞ ꯇꯔꯦꯠꯁꯤꯗ ꯑꯩ ꯏꯇꯣꯝꯇꯅꯦ ꯀꯣꯡꯐꯨ ꯇꯝꯂꯛꯄ ꯐꯥꯏꯠ ꯅꯤꯡꯊꯤꯅ ꯍꯩꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩꯁꯦ ꯃꯅꯤꯄꯨꯔꯒꯤ DJPꯅ CID ꯑꯣꯏꯍꯟꯈꯤꯕꯅꯦ ꯑꯗ DJPꯁꯦ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯕꯨ ꯄꯣꯛꯄ ꯑꯩꯒꯤ ꯄꯥꯕꯨꯡꯅꯦ ꯇꯥꯃꯣ ꯖꯦꯀꯣꯕꯀ ꯑꯩꯒ ꯂꯣꯟꯅ ꯂꯣꯟꯅ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯤꯟꯈꯤꯕꯅꯦ ꯔꯣꯖꯔꯗ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕꯅ ꯁꯦꯟꯅꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤꯕꯗꯨꯁꯨ ꯇꯥꯃꯣ ꯖꯦꯀꯣꯕ ꯑꯩꯈꯣꯏꯅꯤꯒꯤ ꯄ꯭ꯂꯥꯟꯅꯦ ꯅꯣꯏꯗꯤ ꯍꯦꯛ ꯍꯦꯛ ꯄꯥꯎ ꯄꯤꯔꯛꯄ ꯑꯉꯥꯡꯗꯨꯗꯤ ꯀꯨꯏꯔꯦ ꯇꯥꯃꯣꯅ ꯍꯥꯠꯇꯣꯛꯈꯤꯕ ꯑꯉꯥꯡꯗꯣ ꯑꯩꯅꯅꯦ ꯅꯍꯥꯟꯗꯒꯤ ꯁꯥꯔꯤꯕꯗꯣ ꯊꯣꯏꯕꯤ ꯁꯥꯎꯔꯒ ꯂꯦꯡꯒꯦ ꯇꯧꯕꯒ ꯂꯤꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯂꯦꯞꯄꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯅꯊ꯭ꯋꯥꯏꯁꯤꯡꯗꯣ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯑꯝꯇ ꯂꯦꯡꯕ ꯌꯥꯔꯣꯏ ꯑꯗꯨ ꯍꯥꯏꯔꯒ ꯂꯤꯅ ꯖꯦꯀꯣꯕꯇ ꯐꯣꯟ ꯇꯧꯔꯛꯏ ꯇꯥꯃꯣ ꯌꯧꯔꯛꯑꯕ ꯂꯥꯜꯍꯧꯕꯁꯤꯡꯗꯨꯗꯒꯤ ꯊꯧꯅꯥ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯀꯃꯥꯟꯗꯣ ꯂꯥꯛꯑꯅꯤ ꯁꯦꯝ ꯁꯥꯔꯣ ꯂꯤꯅ ꯅꯨꯄꯥꯗꯨꯕꯨꯁꯨ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯇꯥꯍꯧꯕꯗꯒꯤ ꯃꯊꯪ ꯃꯊꯪ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯅꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯤ ꯖꯦꯀꯣꯕꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯌꯧꯔꯛꯇꯣꯔꯦ ꯀꯌꯥ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ 2 ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯇꯥꯃꯣ ꯊꯣꯏꯕꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯌꯦ ꯃꯥꯗꯤ ꯑꯩꯒꯤꯅꯦ ꯑꯩꯒꯤ ꯈꯥꯛꯑꯝꯃꯣ ꯂꯤꯅ ꯊꯣꯏꯕꯤꯒꯤ ꯅꯥꯔꯨꯝꯗ ꯇꯞꯅ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯄꯥꯝꯖꯕ ꯖꯦꯀꯣꯕꯅ ꯍꯥꯏꯁꯦ ꯅꯪꯗꯤ ꯃꯥꯒꯤꯅꯤ ꯈꯥꯛꯑꯝꯃꯣ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤꯅ CID ꯂꯤ ꯍꯥꯏꯁꯦ ꯅꯪ ꯑꯣꯏꯔꯦ ꯑꯣ ꯃꯥꯏ ꯒॉड ꯑꯩꯕꯨ ꯍꯥꯟꯅ ꯈꯪꯕꯤꯔꯝꯕꯒꯤ ꯊꯦꯡꯛ ꯌꯨ ꯗꯤꯌꯔ ꯊꯣꯏꯕꯤ ꯁꯥꯎꯔꯒ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯤꯀꯨꯞ ꯑꯃꯇꯪ ꯁꯣꯏꯈꯤꯕꯗ ꯀꯌꯥꯝ ꯑꯀꯥꯏꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯅꯣꯏ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯔꯣꯖꯔꯒꯤ ꯃꯁꯛ ꯇꯥꯛꯂꯐꯥꯎ ꯅꯈꯣꯏꯅ ꯁꯣꯏꯕꯗꯒꯤ ꯅꯠꯇ꯭ꯔꯥ ꯁꯤ ꯊꯣꯛꯂꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯅꯤ ꯂꯟꯖꯥꯎ ꯑꯃ ꯂꯩꯔꯦ ꯑꯩ ꯁꯤꯔꯕꯁꯨ ꯖꯦꯀꯣꯕꯄꯨꯗꯤ ꯍꯥꯠꯂꯝꯒꯅꯤ ꯂꯤꯅ ꯑꯁꯦꯡꯕꯩꯔꯥ ꯊꯣꯏꯕꯤꯅ ꯖꯦꯀꯣꯕ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯕꯨ ꯊꯥꯗꯣꯛ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯂꯥꯟꯊꯦꯡꯅꯒꯦ ꯂꯤꯅ ꯏꯁ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯕ ꯏꯆꯦ ꯑꯃꯒ ꯅꯣꯡꯃꯩ ꯆꯪꯗꯕ ꯑꯥꯏꯔꯟ ꯃꯦꯟꯗꯨꯒ ꯀꯃꯥꯏꯅ ꯂꯥꯟꯊꯦꯡꯅꯗꯣꯏꯅꯣ ꯑꯗꯨꯏ ꯁꯔꯨꯛ ꯁꯤꯔꯝꯗꯥꯏꯁꯤꯗ ꯔꯣꯃꯥꯟꯁ ꯑꯣꯏꯅ ꯇꯧꯈꯣ ꯃꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯖꯔꯛꯄꯅꯦ ꯉꯁꯤꯗꯤ ꯇꯥꯃꯣꯒꯤ ꯑꯄꯥꯝꯕ ꯑꯣꯏꯍꯟꯕꯤꯈ꯭ꯔꯣ ꯊꯣꯏꯕꯤ ꯁꯥꯎꯔꯒ ꯍꯦꯡꯉꯣ ꯅꯊꯛꯀꯤ ꯑꯍꯟꯗ ꯑꯗꯨ ꯎꯁꯤꯠꯊꯑꯣꯏꯗꯕ ꯂꯤꯅ ꯑꯐꯕ ꯃꯤꯗꯗꯤ ꯔꯦꯁꯄꯦꯛ ꯅꯣꯏꯒꯨꯝꯕꯗꯅ ꯔꯦꯐ